Arambai News Guwahati Manipuri Pao Tabiri Singh Ihan Hando Maktada Chingangbam Sujitra Nina Kurumjari Hosing a Sigi Samlapa Mariba Pao Sing Lowirasi Ngase Mataga Samgi Moranda Handak the Nona Same Original Party Raizo Dolgi Executive Body Same Cray Mio Marfutaramukna Saba State Executive Committee Sida Vice President Tarataret Amasong Secretary Taranipan Yauri Panbayaba Mana Hosiko Zelda Lariba Krisak Mukti Sangram Samiti Luchingba Akil Gugoibo Party Sigi President Oina Haki Baskodi Saiki Amasung Ravendra Chetia Pukanbu Working President Aduga M Dihingi Amasung Rubul Daspuna General Secretary Loinana Intellectual Dr. Hirens Kohaibu Party Sigi Chief Advisor Oina Khanki Ahaloirabi Akil Gogoigi Mamasu Mifamasida Sarugyarduna Party Workers Sing the Thozal Piki Bagaloinana BJP na Ichanupabu Yamnamakizei Maramaduna Mahakpu Jail the Pazinduna Thambani Haikre Panbayaba Wafam Amagana AJP gi Maikaidigi Party Sigi General Secretary Chitaranjan Basumataraisu Ngasigi Moran Mifamasida Sarugyakiwa Maramna Raizo Dolamasung AJP Alliance Tobagi Wafam Mayek Singlakli Handak Congress Tagi Changlakiba Raizo Dolgi Luchingba Kamal Kumar Medina Alliance ki wafam asi finalize oibagi lambi da lairi English ngani kunmathogi Assembly Mikhala Sida BJP amasung Alliance na nakalamada Congress amadi AIUDF na atopa nakal amada aduga Raizo Dol amasung AJP na nakal amada leplaga triangular fight tawgani haikre Guwahati Sahargi ITA Masqua the Pangtokiba APCC gi Ain Convention da Congress ki kainingai oiba thodok ama ngasi thokre State Congress President Ripun Bora P Chidambaram gi michei mayam mamang da phongna takre Mifam haudringai mangoidana P Chidambaram na Ripun Bora da phone paikhatabagi damak khon kalapna mayam mang da cherakhi kanagumba amana di phone paikhathalu karakhanna phone torabani haina saurapna cherakre Golaghatanga se Minister Himanta Biswa Sarmana Luchingduna Achoba bike rally ama chatkibaga loinana pangthokiba BJP gi miyamgi mifamasida Congress worker lising taramanga BJP da changkhre Handakta nauna Congress tagi BJP da changkiba Ajanta Niyok loinana State BJP President Ranjit Dasu thoramasida saruk yaki Asu asi non-political party na haina General Secretary Sankar Jyoti Baruana hairakpada President Dipank Nath na Asudi party politics ki mathaktani hairakiba sina Asuda chayet naba angakpana pik thalle haina Minister Himantana haikre Ngase mathaga Assamgi dumdumada thokhaidaba thokdogama thokre Jiten Mazi ko bamyoi amana imung manung khana chainabadagi mahaki nupi amasung machanupi bu thangna thinduna hatkre Kudakta Khoisaunaraba miyamna amuk hauраktuna nupa asibu mayam changduna phuraga hatkhi asumna nongmatada imung ama pungtum tumki ngase All Lanka Manipuri Interclub na Maharaj Gambhir Singhi mitam hangdokre Chief guest oikibi Roma Balana mitam hangdoklaba matung social scientist Dr. Dhanabir Laishramna maira chokhatuna thorom hangdokhi Mitam hangbaga mari lenana pangthokiba aphongba mifamda lubasigi president KH Arun Kumarna mifamapu oiki KH Kamdev na keynote address piraduna awagi makhuttagi Manipurbu Gambhir Singh na karamna ningtamba purakhibage habigi matangda mayek sengna wafam kya thamki Hozai ZPC gi chairperson Roma Bala Devi na chief guest special guest oina KK Sharma retired DIJ M Sumila chairperson Dholpukri Development Block T. Biramani Singh, SDE, APDCL Lanka, Loinana Manoj Majumdar, President, Baluhandar GP Amasung M. Devanana, Guest of Honor Oiki. Thoromasida, Dr. Dhanabir Laishramna, Akhanaba Wangangloi Oiki. Mutum Chauton Devi, ex-headmaster na cultural program Hogdoki, local artist Kiana Pajarava Inat ki Jagoi Gyoiba Thorom Kiasu Utki. Amadi, Aroibada, Dragon Band artist ki Pajarava Isaina, Bhabok Singbu Sumhadki. Ngase Lakipur constituency gi manung chana chingdong lekaida maira paibi amasung yakairo loop NGO na sinduna handak nauna khalaklaba MDC gi chairman M Rina Singh member Kaisam Champala amasung Sonamani Singh loinana social activist Thoiba Singh bu taramna okpagi thorom ama pangthokre Potharaba headmaster Kaisam Noni Gopal Singh na mifamasi preside tawkibaga loinana lengyan phi amamam yanduna mithung Singh asibu ikai khumnabasu utki BCCI gi Secretary Jai Sahana Awang Nongpugi State ani habdi Arunachal Pradesh amasung Sikkim da cricket park sana sandokpada mateng pangani haikre
Capacity building, cricketing infrastructure, NCA coach amasung technical staff, training methodology amasung medical facility da angamba mateng pangani hainasu sahana thazaba pikre. State ani asigi chief minister singa unaraduna awang nongpokta potential sports players sing yokhanaba honagani hainasu BCCI gi secretary asina achitpa thazaba pirakhi. Maharaj Gambir Singh na laikhidaba chahi chamaga marfutaret suba ningsing thoramga iroinana Kanchipura laiba ningsing khubamda Manipurgi CM N Biren luchingduna hai laikatuna ikai khumnaba utkre thoramga mari leinana CM na haiki Kuntraundoi AD dagi aiba puari leijariba ipa ipu sing ningsingnaba amadi haukiba puari kharadang oirabasu khangnanaba complex asigi walda iraga thamnanaba akhang ai sing tanaduna same sari haiki National Reconciliation Day thoramga iroinana Maharaj Gambir Singh laikhidabagi chamaga marfutaret suba ningsing thoram United People's Front UPF Manipur na sinduna lamyanba sanglendasu ngasi pangthokre Reconciliation Day gi thoram ase Assam gi manung chana Bokazan Amarjan Manipuri basidasu pangthokhi thoram ase Brahmaputra tampaki mafam kayada hongduna pangthoktuna laklibane DM University ki oza lobada University on dringai dagi lairak oza singbo hana absorb tawdringai da anoba oza loba yaroi haibagi demand toraduna ngasi DM College Joint Teacher Forum na college asigi commerce ki campus ta wakat mifam phamduna protest tawkre demand asi tabidrabadi oza singna democratic oba khungjang kya changsinaba sem saduna leire hainasu forum asina phongdorakli Drug case amagi marida phaduna tha 18 hena court wayal chathrak laba matung mara leram dabadagi handakta jail dagi thadokhiba lilong hauraibi turel ahanbi dagi MD Mohammed Maslebu mingchat thian khiba singi mathakta action lokhat piyo hairaduna Guardian Association Lilongna Manipurgi CM N Birendra ngasi memorandum ama pisankhre Haukiba pung kunmari asida awangnopogi state singi manungda hauzik phawbagi oina COVID-19 positive oibagi report lakraba state singi manungda Assam da Yankai Manipur da 68 Meghalaya da 38 Nagaland da 13 amadi Mizoram da 13 ne amadi haukiba pung kunmari asigi manungda awangnopogi state singi manungda Manipur da miyoi ama Nagaland da miyoi ama COVID number moiduna laikhidaba natana atopa state singdagi oina hauzik phawbagi oina di COVID number moiduna laikhidabagi paw amata laktre Maramasina India da hauzik phawbada COVID positive oibagi masing ngasigi oina lising 15 ga chatruki mathakta phangkhre asumna confirm oiba case masing crore amaga lakh mari lising 98 yaukre Active oriba case masingna lakh ani dasmik ani amani aduga apunba laikhidabagi masingna lakh amaga lising yankhai mathoi lankhre ngasigi oina hauzik phawbada miyoi COVID number moiduna India da chamaga humpu manga laikhidabagi paw lakli Aroibada atopa paw singda COVID ki chaitheng phanglaba Indian singi nungaiba pawa moina ngasi lebak asigi Prime Minister Narendra Modi na lebak sinba thungna chaliba tha asigi tang 13 tagi COVID vaccine kappa horagani lauthokre ngasi PM na chair logduna pangthokhiba awangba thaki committee na vaccine kapagi matangda sem sabagi phibam review tawkhibaga loinana malemgi manungda khwaidigi chawba vaccine drive asi karamna mai pakna chathagadage haibagi matangda su khanakhi Ahanbada health worker crore ahumda vaccine kapagi priority pibaga loinana ahanba tangkakta Indian crore kunthada vaccine kapkani hairi masigidamak program manager lising humphuma thoi khalle vaccine kapkadaba miyoi lakh ani amasung vaccine team member lakh ahum dasmik taretsu train tawre hairi ngasi Maharashtra gi hospital amada thokhaidaba thamoi kainingai oiba yamnamak nungaitaba thodok ama thokre State asigi Vandara Government Hospital da angang tara hingna mai chakhi angangi ICU da short circuit oirakpadagi mai horoktuna laibak thiba thodok asi thokhibani short circuit oriba se hospital gi authority na thoidabadagini haibasi mayek sengna khangbangam le ningsingba yai inglisingani tara nipanda hospital asigi mathakta checksindabagi warning kya laikhrabani adubo haukiba chahi ani asida hospital authority na thoidana adumak lairakhi hairi Hauzik phawbada India da bird flu gi anaba leire haibasi thangai sengna state taretta mayek sengkhibaga loinana Department of Animal Husbandry amasung Dairying na advisory issue ama semkhre state taret sing adudi
Kerala, Rajasthan, MP, Himachal Pradesh, Haryana, Gujarat amasung Uttar Pradesh ne. Indonesia gi Sri Vijaya Air gi passenger plane ama hek paikhat kraba matung contact mangkiba adu ngasi thangzu numit Jakarta dagi irap laptana samudra da kaiduna taramle. Plane asi gi akai to yamasung passenger singi hakchangi saruk sing ising dagi phangbangam ki. Jakarta dagi West Kalimantan gi konung Pontianak tamna paikiba flight asida angang taruk yauna passenger yankhi mapansu tongkibani. Indian American Sabrina Singh na White House da Vice President Kamala Harris ki Deputy Press Secretary oiragani. Sabrina Singh Biden Harris campaign da Vice President elect Kamala Harris ki Press Secretary su oiramki. Masigi mamang da su mahakna Mike Bloomberg ki Presidential Campaign ki Senior Spokesperson su oirambaga loinana Cory Booker ki Presidential Campaign da su National Press Secretary oiki. Aroy bidang asigi tentakpa mariba pao khara. AGP ki President su ariba Minister Atul Borana asudi sengna jati gi lupoina leibiyu haikre panbayai Atul Bora su asugi President oiramlibane. Manipur ki CM N Biren na Manipur Hockey gi official website ama ngasi launch tawkre. India da UK makhal gi COVID na naba mi gi masing ngasi di marfudra su ki baga loinana haukiba pung kun maria sida COVID case lising tarani pan phangkre. India da hujik pau the sample crore tarani pan dasmik sino ani test tawkre. BJP ki Chief JP Nadana West Bengal gi Bardhaman da mikhal gi lan baw laudana sakti changyeng utkre. BJP ki yum dagi cheng khuzok amamam khombagi ek mutho chawal campaign hokre. Delhi ki CM Kejriwal na miyam da vaccine lem na kapkadabani haibagi demand tawrakre. Tamil Nadu ki Chief Minister na state asigi miyam da lem na COVID vaccine kapkani lauthokre. AIADMK na E Palana Swami samna EPS pu CM candidate oina lauthokre. Lebagasi Prime Minister Narendra Modi na Indian vaccine asidi malem gi miyoiba jati bu kananabagini haikre. Saudi King Salman da Pfizer vaccine kapkre. Twitter na Trump ki account matam chupagi oina ban tawkre. Loinana Democrats na President Trump ki mayokta article of impeachment thangatnabagi thorang tawri. Adubo President elect Joe Biden adi impeachment ki matang asi Congress na lepkadabani hairakre. Brazil na India da vaccine sabagi thabak thujinnaba hairakre. Amadi America da hokiba pung kun mari asida anoba COVID case lakh ahumuk phangkre. Ngasi go inadi Arambai News Guwahati da Manipuri Pao sandok chaba matang sa loisinjabaga loinana tabiriba singbo amkasu